ख्वाई पुरंग तराम लोकसभा लोनना खुरमजरी हौजिक ngasi marue pausing miyam de pijari kumjal singani kunga humdoida manipur india gi manung da crime khwaidagi yamna thokpa state oiki national crime records bureau kumjal singani ka kulumdoi gi oine state singda thokhiba ethnic violence ka mari lainaba case gi masing manipur lising hunga chahum marfudra ga mapan madhya pradesh lisingani ga chanipa yankhai ga nipan rajasthan lisingani ga samni yankhai ga humdoi maharashtra sateka humudra ga humdoi odisha satruka humphugni toy telangana samanga ga humudra ga manga karnataka samni ga kuthra ga mari andhra pradesh sahunga humphugma toy amasung Chhattisgarh gina sahunga kuntha tarukni haire hoji makhata pau pijari ngasidagi na chahi ani gi mamang kumjali singani kunga humdoi da manipur na leba sigi state union territory singi manungda crimes riot mob khwaidagi yam thokpa state am oiki haina national crime records bureau ncrb na phongba report amana phongdorgle report asigi matungina hariba kumjali singani kunga humdoi asida leba sigi northeastern state ama wariba manipur da extremist sing na misam kunga mari hat ki haiba wafam su phongdorpaga loinena chai adugi medagi hawrduna manipur gi tampak ta leiba mitei sing amasung tampak ka taina bada leiba tribal cookie sing gi marakta ethnic conflict thor ki haiba wafam su palle ahan sing na khunai sembada hakthengna na thodang lori governor sahi yamlaba hal singa sinema khoi gi damak pungning changna tawriba thogol sing khakta phangba nate makhoi di khunai sigi mayon semada hakthengna na saruk yari bani haina governor AK Bhalana phungdokre wafam asing asi Imphal hotel gi sangai hotel da pangthokiba international day of older person IDOP lisingani kunga manga gi thoramda athoiba mithunglen loina saruk yaraduna phungdokhibani Thaurunga mari lainana governor na hai sahi yamlaba ahal laman singi loksing amasung makhoiga sagonarpa experience singa si haujiksu sangdamningai leitraba miyam gi lan sing oiri makhoini imung manung khakta natana phurup singbu nungsi sanana laiminana ba amasung saukhat mai kaida lamjingli haina su ahal singbu singthaki amaromda governor na haujiki matamda naha singna logodaba thodang sing mayek sengna paladuna hai kariguma ngasigi naharon singi pangal thona amasung anauba polam puthokpagi wakhala asiga sahi yamlaba miyoi singi loksinga amatoina punsinnarabadi mapangan kallaba phibam ama ohelakpa ngamduna aikoina mayongnariba khudongchadaba sing amasung malemgi oina sumathau tariba sing kohanba ngamgani kanagumba amada tengbang polam pibadagidi ahal oiraba singbu ikai khumnabiba amasung makhogi punsi mahing masak thokna lahenbane hena asumba thabakni haiki October 3 kotuna separate day haina lauthokuna NH2 da pung 10 thogi shutdown togadori thasigi ahumbu kampupi da base toba Committee on Tribal Unity kotuna separate day haina lauthorpaga loina numit asigi ayuk pung 10 tagi nungthin pung 10 phauba pung 10 thogi oina National Highway 2 Imphal Dimapur lambi paring da total shutdown togani hairi hiram masigi matang da ngasi kotugi maikai diga iba serola thorkhre serola sida me hum lisingani kunga humdoidagi hawroliba kanglo maselgi irang asi haujik sahi ahum phajalakadore haibaga loinana irang asigi tekcha hanagi chief minister amasung rajya sabha gi MP na pugudabani haina sumaran sirakli loinana irang asi thorukpadagi tha khuding yawum suba numitpu kotuna irang asigi manungda lekhidraba makhoigi miyoi singbu thauna phaba amasung nungsiraba machin manau singni haina ningsing thoram sing pangthoktuna lakli makoina kukijogi lambul non tribal furup singna khopchilakpadagi ngakthoknaba honarambani hairi thasigi ahumda pangthokadoriba separate day gi thorama sina India lengakta kukijo furup asi mangjaunana masing yamba maitei furup tagi tongan tare haibasi amuhanna ningsil lagani haibaga loinana thoram asi pangtholingai manungda lalolitik mahi masing tamagi thabak thoram punamak thingjingani hairi Manipur singi furup anigi playground nati RK Jaisna separate administration amasung Greater Nagaland pam sing na makhogi furup sing namna khundaba state sing da satkhiba yagani haina prime minister da aiba seron pisinkhre
मणिपुर असी सिंगी फुरुप अनि की प्लेग्राउंड नते हारेदुना ग्रेटर नागालैंड पामसिंग मखोगी फुरुपना नमना खुंदाबा स्टेट चटखिबा यागनी अदुगा करिगुंबा सेपरेट एडमिनिस्ट्रेशन पामसिंगसु मखोगी फुरुपना मसिंग यामना खुंदाबा स्टेट चटखिबा यागनी हाइबा वाफम असी हायहोबगी चपचाबा मतम ओइरे हाइना प्राइम मिनिस्टर नरेंद्र मोदी दा अइबा सेरोल अमा पिसिनख्रे हाइरि सेरोल असी सोशल एक्टिविस्ट अमसु ओइरकलिबा इम्फाल की मोइरांगखोंग कैथेल लेबा रीजनल डायरेक्टर नॉर्थ ईस्ट स्टेट रोप स्कीपिंग फेडरेशन ऑफ इंडिया की रीजनल डायरेक्टर आर.के. जयसनाना ममांग थागी तराग तरेत प्राइम मिनिस्टर द चेरोल अदु पिसिनखिबनि हाइरि महांगना प्राइम मिनिस्टर द पिसिनखिबा चेरोल असिगी मतांग द ngasi पाउसेगा उनबदा महांगना हाइ मणिपुर हौजिक नेशनल हाईवे नंबर 2 अमसुंग कुंथागा तरेत फुरुप अमगी मियोइसिंगना फ्री मूवमेंट तौबा याहंदना थिंजिलुना लाक्लिबा अदुगा नागा फुरुपसिंगी मांजिन थाबा लुप ओइरिबा यूनाइटेड नागा काउंसिल यूएनसी नसु नागा ताबा मफमसिंगदा हंदक ट्रेड इम्बागो की खोंगसत चंगसिलुबा यावकी हायरदुना मणिपुर असी सिंगी फुरुप अनिसिगी प्लेग्राउंड नते हायना फुंगदोरकी नेशनल हाईवे सिंगदा हौजी ओरिबा फिबम असिगी मतंगदा मांगना आइबा चेरोल असी ममांग थागी तरा तरेत थाखिबनी चेरोल अदु प्राइम मिनिस्टर की ऑफिस ना सेप्टेम्बर 19 दा फंखरे हायरदुना चेरोल असिगी मतुंग इनबा थबक थोरमसिंग लोखटपा होरे हायनासु फुंगदोरगली लोइना महाना प्राइम मिनिस्टर दा इदुना पिके चेरोल असिगी मतंगदा मरी लेनबा वाफमसिंग फुंगदोकपिनबा खौरांग नांगारि अदुबु ngasi फावददी पाखुम अमता फंगद्रि हाइरि लेमिनरगलिबा सिंगी फुरुबानी न मणिपुर असिमा खोगी पोनफम लमदमने हाइदुना नुंसीद्रबा अमसुंग खंद्रबदी स्टेट असिदा डिमांड तौदुना लांगदुना लेबगी महुता फुरुपसिंग असिना तौरिबा डिमांड सिंग असिगा मरी लेनना मखोगी फुरुपसिंगना नमना ताबा स्टेट सिंगदा चलगा लेरुगदबनी हाइनासु फुंगदोरकी आर.के. जयसनाना मखा ताना हाइ मणिपुर से तोान तोान फुरु कुंथ्रागा तरुकलोम खुंदामिनबा स्टेट अमनी स्टेट असी इंग तपना अमसुंग तंगदु लैताना लेहन पामी लेबासिगी प्राइम मिनिस्टर सु मणिपुर लेमिनर लेबसिंगी फुरुप अनि न तौलिबा डिमांड सिंग मखा ताना तौदनबा अकनबा थबक लोखटपियो मणिपुर बफर जोन थंबिगनु लेबा सिदा चनरिबा लोगी वांगबदा कनागुंबा सिंगना थबक चथरगलबदी मखोगी मथक्ता अकनबा एक्शन लोखटपियो मे 2019 चुचामपुर रोमदगी हौरक्किबा कांगलुपकी इरांग असिना चुचामपुर की खुंजांबा मिटै लेकाई युम लिसिंग कया मांगहनख्रे थौदोक अदुदा चेना मियोइसिंग हौजिक फावबा फाद्रिबा सि लोगी मतुंगिन फारगा सैराक पियु IDP सिंबु हानगी मसागी युम सिंगदा हंजिलहनबियु मणिपुर बु महौसागी फिवमदा इंग तप्पा हंजिलहंगबा प्राइम मिनिस्टर न मरी लेनबा वाफम सिंग फोंदोकपिदुना लौखफम थोपो वाफम सिंग लखोत्रिबा करिगिनो हाइनासु हंगलखी लोइना ममांग थागी तरा तरेत प्राइम मिनिस्टर द एड्रेस तौदुना पिसिनखिबा चेरोल अदुगी मरी लेनबा थबक सिंग लखोनबा था सिगी 15 दा होम मिनिस्ट्री दा खनख्रे हाइनासु फोंदोरकले हाइरि ngasi wangkhai thangapar mapan ki community hall da kwak tanbagi thoram pangthoklagani utra loisang sai khodingi tatpa kangba leitana satharliba sana konungi mera gi tarani panbada pangthokpa kwak tanbagi thoram hayeng sagol se numita wangkhai thangapar mapan ki community hall da pangtholagani haina utra sanglen sana konungi maikai dagi phungdokre sanglen asidang ngasi pangthokpa pawgi mifamda sanglen asigi publicity laisram poirei ton hai hayeng ayuk pung 9 tarakpada phamnaiba singna sana konungda phamkarkani ayuk pung 9 ga makhai lansing purenna ining thau khurumba lakani मांगना क्वाक्तान मद सेखतबा फिजोल पीगनी मसिगी मतुंग नुंथिन पुंग अमा तारकपदा फमनाइबा सिंगना सना कोनुंग यौरकलबा मतुंगदा लांसिंग पुरेन सु यौरकनी मांगना फमनाइबा सिंग अमसुंग इनिंग थौगा पुन्ना सना कोनुंगदगी खोंगसालगा क्वाक्तानबगी थौरम पांगथोकनी हाइरि सेंट्रल गवर्नमेंट एम्प्लॉइज अमसुंग बिजनेस सिंगी DA DR चादा अहुम हेंगलनख्रे ngasi union cabinet na leiba sida leiriba central government ke employee lakh 94.8 romgi yauna pensioner lakh 49.8 da dearness allowance dearness relief ki sempham sada hum hengana piragani haina lauthokre hengal halliba sada hum gi sanga si leiba sigi port sagi maman hengat khiba singi yenglubada yengladuna chaliba chaya si July amadagi hauna chanagadabani hairi
पनबा याबदि हौजिकमक्की ओइना सेंट्रल गवर्नमेंट एम्प्लॉयीसिंग अमसुंग पेंशनर्सिंगना डीए अमसुंग डीआर गी चांग असि मखोगी पे पेंशन गी बेसिक पे गी चादा 85 गी चांग दा फंगलक्लिबनी वाफम असि यूनियन कैबिनेट मिफमना लौखिबा वारेमनि हाइने यूनियन इंफॉर्मेशन अमसुंग ब्रॉडकास्टिंग मिनिस्टर अश्विनी वैष्णव न पाउमीसिंग दा लाउथोखरे DADR की चांग चादा अहुम हेंगत न पिरकदौरिबा असि लैंगा की माइकैदगी चहीदा लुपा करोड़ लाख तरागा लिसिंग मरफुगा हुमदोय दशमिक मरफुद्रा तरुक हेना चलगनी हायरी अदुंगनबो सेंट्रल गवर्नमेंट की एम्प्लॉय पेंशनर्स सिंग दा हेंगला ललिबा DADR की चांग असि तरे सुबा सेंट्रल पे कमीशन तौरपा रिकमेंडेशन युमफम ओइरदुना यूनियन लैंगाना पिननबा वारेप लौबनी हायरी मनपुर ह्यूमन राइट्स कमीशन सिंधु इंटरनेशनल डे ऑफ द ओल्डर पर्सन थौरम पांगथोखरे मनपुर ह्यूमन राइट्स कमीशन सिंधु नंगासी पैलेस कंपाउंड लेबा महाराज बोधचंद्र कॉलेज की मल्टीपर्पज हॉल द इंटरनेशनल डे ऑफ ओल्डर पर्सन्स थौरम पांगथोखरे थौरम की मनुंग चन्ना क्लास 6 तक 8 फावगी महिरों सिंगे स्टेट लेवल पेंटिंग कंपटीशन में पांगथोखी केयर एंड सपोर्ट ऑफ एल्डरली पर्सन पावर रेस्पॉन्सिबिलिटी हाइबा थीम द पांगथोखिबा लायेकपा सांगदमनबदा तोंगान तोंगान स्कूल सिंदगी महिरों चानी रोम सरुक याखी अदुगा थौरम असिदना ओल्ड एज होम अमसुंग रिलीफ कैंप सिंग द चंगफम लौरलिबा सही यामलबा मियोय चामा रोम सरुक याखी थौरंगा मरी लेना कमीशन की एक्टिंग चेयरपर्सन के खागेंद्र फोंदोखिबदा ngasi नहा ओरिबा मिरोन सिंग चाही यामलबा मियोय सिंग थौदांग लौगदबनी अमसुंग मखोयबु ngaklo पिबिबगी मथौ ताई हाइखी डेंगी की अनौब पॉजिटिव केस 35 थेंगनरे पुनः 1954 सूरे ngasi nungmidang waram lenga ki health services losingdagi phangba report ki matungina huki bapung kumari ki manungda dengue ki positive case 35 thengnare hari positive case sing asigi manungda Imphal West humpu Imphal East tara taret Thoubal ama Kaksing da mari ukhurul ama Tamenglong ama amasung None district da ama thengnabani hari anoba case sing asi thengnabaga lonena ngasi phawda district sing da thengna khibal laina asigi positive case sing di Imphal West lising amaga samaga nifuga mathoi Imphal East Sani ga kunga taru Thoubal da yankai ga mari Kaksing da kuntra ga Nepal ukhurul da tara ga taru Tamenglong da manga None da mari ni aduga miyo yama lekhidraba Bishnupur da kuntra mapan Senapati da tara tare Chandel da tara Kamjong da Nipan Chuchampur da mapan Chuchampur da ahum Tengnopal da ani amasung Kangpopi district da amani adumona mangasi phawbagi oina Ferozol amasung Jiribam district da laina asigi positive case amata thengadri hairi पनब याबदी मांगजौना अमसुंग चेक्सिन लाइना असितगी ngaktoknaba natragana laina asi mayoknarlaba matungda tangai phadaba चेक्सिन थौरांसिंग लखन हौद्रबदे खुदोंग थिनिंगाई ओहेनबा लाइना सिंग मनुंगदा डेंगी सु अमा ओरिबनी मरम असिना मरी लाइनाबा हेल्थ डिपार्टमेंट की माइकैदगी यारी मखै युम अमसुंग अकोइबदा कांग मचा पोफम ओइबा इसिंग तुंगहनदनबा पाउताक पीबगा लोइनेना मैखु कापथोकपगी थबकसिंगसु चथरगलिबनी हाइखी सिद्धार्थ के बर्मन बु मणिपुर लोक आयुक्त की मेंबर खनखरे मणिपुर लेंगा की डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव इंफॉर्मेशन की प्रिंसिपल सेक्रेटरी नंगासी थोप नोटिफिकेशन अमद मणिपुर लोक आयुक्त 1,2013 की सेशन तरुक न पीबा पवार की मतुंगिन गवर्नर के बलान सिद्धार्थ किशोर देव बर्मन बु मणिपुर लोक आयुक्त की मेंबर ओइना अपॉइंटमेंट पीखरे फमसी महान सास लोब नुमितगी पुगदबनी हाई मखाता पाव पीजरी मचा मसूसिंग अहलसिंग नुंसिना लोइना बिगदबनी MLA देबेन मचा मसूसिंग थबक अचौब तौरबसु ममा मपा अहलमनसिंग नुंसिना लोइना बिदबना ममा मपा अहलमनसिंग ममितगी मपी तादुना वाखल सोनथबदगी पुंसी तेनब मरम कया ओहलक्लिबनी हारदुना अखोइना अखोइगी इमा इपा अहल लमनसिंग नुंसिना लोइना बिदुना मखोइगी थौगल तौबिदुना पुंसी नुंसांगना हिंजनबा होना बिगदबनी हाइना MLA यू देबेना फुंगदोखरे वाफम असि कक्सिंगी सेनियर सिटीजन फोरम न सिंदुना ngasi 35 सुबा इंटरनेशनल डे ऑफ ओल्डर पर्सन 2015 गी थौरम अमा कक्सिंग वारी पंजाब पलुम द लेबा ओल्ड हेज ओम द पांगथोपदा MLA असिना अथोइबा मिथुंगलेन लोइना सरुक यादुना फुंगदोखिबनी थौरम असिद मान मखाताना हाइखिबदा अहलगी तम ओसिलक्पा हाइबसिदि पुंगनिंग वाखल अमसुंग हक्सांग सोंथरगलबा मतमनी
matam masida akhoi makhoi bu nungsina amasung luina bibana macha masu oina poksabagi mahi phangadoribani India lengana halwarba singi scheme kaya hodorutuna old age home kaya linkalakli adungma pu macha masu singa nungsi sanana laimina ba haiba sidagi hena nungaiba leiroi maram asina mama apa allaman singbu nungsina amasung luna loina biduna makhogi thogal mapung phana macha masu oiba aikhoina tawbigadabani haki AI ne advance hoirakuna miyobegi hingbagi lambi hena laithokhalli MLA Biswajit Hojikti technology asi asugi matik chapkhale AI na nomagi khumang songsilakpana miyobegi hingbagi lambi bu hena laithokhalli haina Environment Forest and Climate Exchange and Power Agriculture Science and Technology ki Minister Waramba TS Biswajit na phungdokre wafam asing asi National Institute of Electronics and Information Technology NIELIT ki kuthaga tare suba foundation dega loinana friends meet amadi teachers day ki thorum punna akam pata leiba NIELIT ta pangthok kibada thoy mithunguna saruk yaduna mangna phungdok kibani thorum sida Innovation Center for Education IBM ki program lead Dr. Manim Madhukar na akhana mithung amadi NIELIT ki din and executive director Professor Dr. Yumnam Jain na thorum mapu oiki Biswajit na makata na hakibada NIELIT ki kunthra tare suba mapo kumon thorum sida yawba phangbasi yamna nungaijai NIELIT ase horok libana singdadi achauba laising amani masina naha kaya amabu semada amadi nation building process ta achauba thodang lodana lakli technology ki lamda khumang chausilaba matamda afaba naha kaya ama chaukhatpagi technology ki lamjenda yawba ngamgadoribani ngasidi AI na hiram kaya da amadi aikhoigi nongmagi punsida kanaba kaya pire masi technology na chaukhalakpagi nungaibani adubu kanglon chumna sizinaduna kanaba lawgi mahutta mangjabasu aikhoi punna khangnanaba honagadabani ngasigi mirona miyamgi lusingmi rabot pusak khanglak libasi mahangna pangthoklamba thabak singnani MLA Rajan ngasigi mirona miyamgi lusingmi rabot pu sak khanglak libasi mahangna pangthoklamba thabak singdunani irabor saklun yamba thoiba lusingba amani haina lamsang yasigi MLA S Rajan phungdokre wafam masingarang samaga kunga mapan suba miyamgi lusingma irabot ki mapok numit ki thauramga loinana tara humdoi tara mari amasung tara manga suba educational expression award yenthopagi thauram naurem thong khule laikai community hall the lak pioneer committee na sinduna pangthokibada athoyo mithungona saruk yaduna phungdokkibani thauram sida IMC ward number kunga tare ki cooperator Oramba NG Herojit Committee Sigi Advisor NG Keso Amadi Committee Sigi President and Khabana Mathang Sinna Akhanaba Mithung amasung thorum mapu oiki hairi Lanai school da khak tamlaga angang phagadaba nate laiba ke school su taba nate pradhan warepam deben lamdam sigi mama pa oibu sina angang singbu lanai school da khak tamhalaga angang phagadaba nate lenga ke school singsu haujikti sothaba natre haina isok gram panchayat ki kya tekar pradhan warepam deben phungdokre wafam si pakhang ba masai gol youth welfare association PMYWA Waheng Kuman Maning Lekai the Sinduna Kumjali Singani Kunga Humdo de Horaga Saliba Sayasi Power the class 10 amadi class 12 passed of Kibambai Singamadi Todo Hendona Mingchat Purlabo Waheng Kuman Gimio Sing Opagi Thorum the Mahana Pundo Kibani Guati the Manipurginaha Masire Guati Northeast Region Institute of Management Nairim the BBA Tamliba Manipurgi Kom Purki Mahiroyama Institute Sigi Senior Mahiroi Singna Regging Tobada Lekidraba Mahiroya Dugi Maming Joseph Sarto Kom Chahi Kunga Manga Pokpa John Sarto Kom Kawi Mark Bishnupu District Manung Chanba Moirang the Labani Sitsi TV footage Matungina Mahana Mayumdagi Institute Aduda Amuk Halakpa Numita Institute Sigi Mahiroi Mapan Tara Rona Maku Paraga Regging Tobada Sokpadagi Lekitabu Ogani Haina Tazari Infiltration the demographic Yahumbalak Kunagi Tangu Laita, but the Hena Solapayai Modi
Prime Minister Narendra Modi na miyam da chaksinwa thamnaduna leba asida lona yadaba mawongda sansiklakpa amadi external forcing leba asigi unity bu matam sangna thugaina bu honaduna lakli hauji leba asida leiba khunagi tangdu leita daba khwaidagi chauna singnaba oiraklibasi demography gi oiba ahong malakhanna bu honarakpa thawong sini haina phungdokre wafam asi New Delhi da pangthokpa Rashtriya Swayam Sevak Sangha RSS ki Senatary celebration da miyam da wangang mada phongdoladuna PM Modi na hai mamangai dagi hauna laiba asigi khunaida thawai haplibasi unity in diversity na oiduna laklibani adubu ngasi di caste law regionalism amadi extra Mr. Singh Singh khunai sibu tongan tokhai tahana basilakpana maram moiraga khudong chadaba kaya mayoknari adubu hairiba hiram singa sina laiba asigi leiriba khunai sibu mapangan sonthan badi nate Social equality haibasi social justice leiraba matamda lakadaba posakni social justice haibasi national unity lehenduna semgatpa changi adubu ngasi di leba asigi social equality da singna kaya thorakle singnaba singa sigi manungda leba asida lona yadaba mawongda changsilakpa infiltration gi thawong asisu amani infiltration lengak asigi demography da hong balangana bohnar liba thawong asine hena nungna ningai oi thawong asi mai pakna thengna bangamna ba hona ba tangai bate phadi haiki sigalone na lojarenga si phongba huyelam pa paukse de khomjin jaba maru oiba pauk sing khwai punong pu amuka hanna khurumjari